Bismillahirrahmanirrahim. Nungsi jaraba Hazrat Singh aikoi khuding mag iman par khatima haibadi iman gi halatta Allah na pubiba haiba si aikoi khuding makki yamna zarurat oiraba posak amani karigumba aikoi na punsi chupa Allah gi ibadat ta punsi lelabasu Shiram daida ikoi gi chindagi karigumba kufriya kalima ama thokhraba adu oibata rabadi ikoi gi hasar hayeng awaba gi masak oirugani amadi ikoi na punsi chupa gunah gi halatta lelu bata rabasu Allah na nungsi bidana Shiram dai matamda kalima ga loina na hanbata rabadi iman ga loina na kalima ga loina na hanbata rabadi Allah taala na ikoi gi hasar laihan bigani Hujiki matam sida Allah gi Rasul sallallahu alaihi wasallam na haidok piramba wahi sing phong na urak laba amadi kayamat maya naksilak laba iman asibu senaba warak laba matam haibado hujik oirak labani Rasulullah sallallahu alaihi wasallam gi hadis ki mafhum da Allah gi Rasul na hairammi kari hena Kayamat maya damyoy basing iman nasi senaba warakani ayukta musalman oina haurakpa mi asi tumlamdai matamda kafir oigani tumlamdai matamda musalman oina tumkiba hugalakpa kanda kafir oina hugalakani masana kari amta khangoi iman masadagi thokiba phauba adugum labatanja kayamat maya da oirakani haiba adu hujik haurak labani muhtaram Hazrat Singh Maramdi Allah gi Rasul na hirami kayamat mayada zina am oirakani miyoy basing mama mapa na haibe ilooi amadi na ahel haibadi matik chadaba mi singna acho ba pham pairakani laita lairaba singna mayum phaja ba saglakani haibana chingba Allah gi Rasul na kayamat mayada oirakadaba sing haido amba sing si ayamba gi sarukti huji aikhoi gi mangda phongna unaraba ngangtani Matamasida aikoi iman asibu senaba cheksinna iman asi aikoi dagi thokta ningai gi senaba haibasi aikoi gi damakta yamna zaruri ni masigi damakta iman asi aikoi gi halatta iman gi halatta lainingai gi damakta iman asi aikoi dagi thokta ningai gi damakta amadi aikoi siramdai matamda iman ga loinana kalima ga loinana Allah na pubiningai gi damakta yamna kana raba dua mai khoi khangminasi hairiba dua adudi rabbana la tuzigh qulubana ba'da idh hadaytana wa hab lana min ladunka rahma innaka antal wahhab hairiba dua matik asi aikhoi khudingmak masigi sonbagi hainabi thaminasi Masigi songadaba matamdi namaz matung khudingi har namaz matung khudingi hairiba dua asi aikoi sidri phauba sonbagi hainabi thamhaurase karigumba kanagumba miyama hairiba dua asi gi sonbagi hainabi laikhraba namaz matung khudingi dua asi solaba inshallah halat kharab tagi kharab halat oirakpa matam dasu Allah taala naikoibu iman gi halatta thambigani amadi siram dai matam dasu kalima ga loinana iman ga loinana Allah na ikoibu pubigani aikoi gi di kalima ga loinana iman ga loinana dunya dagi hankiba misak adu mai paklawani kalima ga loinana iman ga loinana dunya dagi hankidraba misak adu mai thirabani hairiba dua asi yamna suteli amadi amal tawbadasu laigidaba masigi hainabi aikoi khudingmak thamhausi nungsi jarba Hazrat Singh hujik matamsi yamna kayamat ki karib oiraklaba matamni matamsida aikoi mipum khudingmak masigi dua asi tawdaba yadabani sondaba yadabani khallaga namaz matung khudingi sonminasi inshallah Allah taala na aikoi khudingmak amal tawbangam hanbisanu amadi iman gi halatta Allah na thambiri phoba iman gi halatta thambiba amadi dunya dagi Allah na ikoibu pubiba matamdasu iman ga loina na pubiba oisanu amin